August 18 asi Manipurna masagi maning tamba ngakchanaba 18 suba chahisagi aroiba sarukta thengakhiba lana dubu ningsingba numitni malemgi loilam sandokpa amadi lam lausinba loilam mapu Britishna India lausilaba matungda China amadi Khanongpok Asia makut sangdoklaba matam adu Manipurgi oinadi yamnamak aruba tangkak amu oiki sahisa adugi hogolakpa matamda sahi taret khuntakhibana Manipurgi rajnitigi sakti amadi khunai kanglon tasin komjinba ngamdriba matamni madugisu mathakta sahi taret khuntakpana maram oiraga misingsu ka hen hanthagibana Manipurna amuka hena mapangal phudokpa ngamdaba matamni adubu leibaga sigi lemaida sahi kaya changna sagalakpa leibak miyamgi amadi makhoigi savatya duda chenaduna lakliba leibak asi kanagumbagi yakka yengduna leibak lingloi haiba ihul adudi matamadu phawba bangkhide mapung phaba ningtamba leibak amagidamakta Manipur yumlonariba Assam Kasar Burma loilam oikraba phawba leibak asina yeknabagi mafamda ngakno loi haiba lingjel aduna ningtambagi liklamadu ngaktuna thamgani haiduna aroiba matam phawba Manipurna lepki ayamba leibak amagumna ningtamba munkhibada yengduna leiroi haibasi isingama chanipan marfutra mathoigi itihas ki tangkak aduna malemda utki madugi ningtambagi liklam ngakningba yeknabada changjaba amadi makhoigi poramda khong thangba pamdaba leibak asigi ihul adu ngasigi mirulna ikai khumnari amadi ihul adubu ngakhiba mioi khudingmakta ikai khumnabu ulli leibak asigi ningtambagi wafamda karigumba matamda mantiknaroi haiduna amukasu wasakli loilam saktiga lanthengnakiba amadi laladugi ihuladu imphagi leikai amada amadi leikidraba hero singadugi macha masu singna ningsingba hawrakhrabasu ngasidi leibak hupna leibak ningbagi anauba machu amaga loinana numit asibu ningsingle ihul adu amukka hena inot hapli aduga August 15 asi India amadi kha Asia gi leibak sing British loilamdagi ning tamlakpa numitni numidasi India na anoba leibak ama semgatnaba anoba rajnitigi itihas ama semgatnaba itihas ki warep masu oikhibani ningthau panba leibak kaya British loiram phirangi lamlauda lausin khrabasu nauna ning tamlakliba leibak asi tongan ba itihas ki machu mamelda sarokhiba leibak pumbana punchinduna anoba India ama semnaba warepa matamni numidasida nauna ning tamlakpa leibak singi apunba leibak amu oina ning tamlakpaga manana laukiba numitni warepasi Indiagi ningtam ihau manungda thonkiba yumphamda sagatkiba manglanda lauba warep oiki aduna numidasi apunba leibak kayagi apunba Indiagi ahanba thangba khongthangi ahanba numitni haina laubasu yai August 15 asi loilam lengaki awabu koktuna anoba ningtambagi manglan uba numitsuni aduga loilam lengaktagi nanthoknaba hotnabada tongan ba leibak mafam amadi miyamna punna lanthengminaduna anoba itihas ki paringama yatpa huba numit amasuni adubu itihas ki achauba tangkak asida khwaidigi hena laibak thiba amadi loilam lengaka lanthengnabadagi hena tamthiba wathok amasu thokki loilamdagi ningtamnaba hawkiba ihaugi aroiba sarukta Indiagi miyamgi marakta lainingda yumpham oiba khaibung tanaba amadi rajnitigi ihul ama semgalakhi adumakna maram oiraga India ningtamba numit asida Indiagi manglakhiba apunba leibak adu ani thokna kaiba taki aduna ningtamba numit ki mangoinana leibak asi setoknabagi maisa phangba haurakhi mioi kaya mayum thadoktuna machet taraba Indiagi leibak amadagi amada chenaba hanashunaba maral mathum mangba khun hongba amadi leibaktagi tanthoknaba kaya anoba Indiana urakhi Hindustan amadi Pakistan khaidoknaba asida hanashunaba kaya aduna ningtambagi manglana du mapung phana phangdabata natana miyamgi nauna sinthakiba ikheng amadi pirang adu ngasi phawba akiba phangna ningsingnari adugumba maisa adu ningsingduna August 13 asi khaidoknabagi akiba sing ningsingba numit haiduna Indiana pangthoktuna lakli August 13 dagi 15 phawwa asida Manipurna uriba asi itihas ki tongan ba saktam singni leibaki ningtamba ngakpagi lingjel amadi ihuldagi hauraga leibak ama khaidoknaba matamda leiriba aki tujungnaba thogdoksing amadi ningtambagi anoba mahau ama ningsingli uri handaki sahi asida Indiana ningtamba haibasi ningsingduna amadi haraukta yamna oktuna yumthong khudingmak Indiagi machu ahumgi phiral pahenchi haiduna India sarkarna laukthokli
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗꯁꯨ ꯑꯥꯒꯁ 16ꯗꯒꯤ ꯍꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯔꯥꯜ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯁꯤꯡꯗ ꯌꯨꯝꯊꯣꯡ ꯀꯌꯥꯗ ꯊꯦꯠꯂꯤ ꯂꯝꯕꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯦꯂꯤ ꯆꯠꯂꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯥꯒꯁ 13 ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯈꯥꯏꯗꯣꯛꯅꯕꯒꯤ ꯑꯋꯥꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯔꯤ ꯑꯗꯨꯒ ꯑꯥꯒꯁ 15ꯗ ꯂꯣꯏꯂꯝꯒꯤ ꯑꯋꯥꯕ ꯀꯣꯛꯄ ꯅꯤꯡꯇꯝ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯀꯅꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯃꯃꯜ ꯂꯦꯞꯄ ꯌꯥꯗꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯏꯇꯤꯍꯥꯁ ꯁꯦꯝꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯎꯠꯂꯤ